ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯈꯛꯇꯪꯅ ꯑꯩꯉꯣꯟꯗ ꯚꯦꯂ꯭ꯌꯨ ꯌꯥꯝ ꯂꯩꯖꯩꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕꯅꯦ ꯑꯗꯨ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯐꯣꯂꯣ ꯑꯗꯨꯝ ꯇꯧꯅꯁꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯀꯩꯀꯥ ꯍꯪꯉꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝꯅ ꯆꯝꯊꯣꯡ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯆꯥꯗꯣꯏꯅꯦ ꯆꯝꯊꯣꯡꯁꯦ ꯍꯋꯥꯏ ꯔꯥꯁꯃꯥ ꯀꯥꯡꯁꯣꯏꯅꯦꯀꯣ ꯆꯝꯊꯣꯡꯅꯦ ꯑꯗꯨꯒ ꯎꯠꯇꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯀꯥꯡꯉꯧꯁꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯣ ꯑꯗꯨꯗꯣ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤꯃ ꯆꯥꯖꯔꯛꯑꯒꯦ ꯑꯗꯣ ꯀꯅꯥ ꯀꯅꯥꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯃꯃꯤꯡ ꯌꯥꯎꯗꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯎꯠꯇꯤ ꯄꯥꯝꯕ ꯀꯥꯡꯁꯣꯏ ꯄꯥꯝꯕ ꯆꯝꯊꯣꯡ ꯄꯥꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯆꯝꯊꯣꯡꯁꯦ ꯗꯤꯛꯁꯟꯅ ꯁꯄꯅꯥ ꯂꯥꯏꯃꯌꯨꯝ ꯐ꯭ꯔꯨꯁꯇꯣꯃꯦꯟꯗꯤ ꯁꯤꯂꯩꯕꯤ ꯂꯥꯏꯁ꯭ꯔꯝ ꯖꯤꯟ ꯀꯣꯅꯤꯡ 15 ꯎꯃꯥꯀꯥꯟꯇ ꯂꯩꯃꯄꯣꯛꯄꯝ ꯀꯦ ꯁꯅꯥꯍꯜ ꯆꯅꯝꯕꯝ ꯕꯦꯝꯕꯦꯝ ꯏꯆꯦꯁꯦ ꯃꯥꯅ ꯑꯆꯝꯕ ꯆꯥꯕꯤꯔꯛꯑꯣꯅꯗꯤ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯦꯛ ꯍꯥꯏꯕ ꯃꯊꯦꯜꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯗꯦꯕꯗꯇꯥ ꯇꯣꯡꯕ꯭ꯔꯝ ꯃꯣꯅꯥꯂꯤ ꯑꯉꯣꯝ ꯁꯨꯔꯖ ꯈꯨꯃꯟ ꯁꯦꯠ ꯁꯣꯔꯠꯁ ꯁꯨꯅꯤꯇꯥ ꯈꯨꯟ ꯁꯤꯡꯈꯩꯁꯤꯅ ꯆꯝꯊꯣꯡ ꯆꯥꯕꯤꯔꯛꯑꯣ ꯀꯥꯡꯁꯣꯏ ꯆꯥꯕꯤꯔꯛꯑꯣ ꯑꯆꯝꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯈꯩꯅꯦ ꯑꯗꯨꯒ ꯎꯠꯇꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯈꯩꯅ ꯂꯨꯋꯥꯡ ꯀꯩꯁꯥꯝ ꯑꯉꯣꯝ ꯅꯤꯉꯣꯜ ꯄ꯭ꯔꯣꯕꯤꯟ ꯍꯥꯏꯌꯦꯀꯣ ꯑꯇꯩ ꯈꯔꯁꯨ ꯍꯥꯏꯌꯦ ꯑꯗꯨꯅ ꯎꯠꯇꯤ ꯑꯁꯪꯕ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯃꯨꯛ ꯆꯥꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ ꯆꯥꯕ ꯍꯧꯔꯒꯦ ꯆꯝꯊꯣꯡ ꯍꯥꯟꯅ ꯆꯥꯒꯦ ꯆꯝꯊꯣꯡꯁꯦ ꯉꯥꯒ ꯑꯝꯇ ꯍꯥꯞꯇꯕꯤꯗꯅꯤꯀꯣ ꯄꯨꯔꯥ ꯆꯝꯅꯅꯤ ꯊꯣꯡꯉꯤꯁꯦ ꯍꯋꯥꯏ ꯔꯥꯁꯃꯥ ꯃꯍꯤ ꯍꯥꯎꯗꯣꯏꯅꯦ ꯋꯥꯎ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯆꯝꯊꯣꯡ ꯌꯥꯝ ꯈꯨꯍꯥꯎ ꯑꯃꯅꯦ ꯔꯥꯁꯃꯥ ꯀꯥꯡꯁꯣꯏꯁꯦ Utti second time. ꯁꯥꯏ ꯊꯝꯃꯒꯦ ꯃꯌꯥꯝ ꯎꯠꯇꯤ ꯆꯥꯔꯛꯀꯦꯀꯣ ꯃꯪꯒꯟ ꯎꯠꯇꯤ ꯃꯤꯃꯤ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯇꯤꯟ ꯁꯥꯗꯣꯏ ꯃꯥꯜꯂꯦ ꯋꯥ ꯍꯥꯎꯔꯦꯍꯦ ꯅꯍꯥꯟ ꯅꯣꯡꯃ ꯆꯩꯔꯥꯎꯕꯗ ꯊꯣꯡꯕ ꯎꯇꯤ ꯑꯗꯨꯗꯤ ꯃꯍꯤ ꯈꯔ ꯂꯥꯡꯕ ꯃꯥꯜꯂꯦꯕꯀꯣ ꯁꯤꯗꯤ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯑꯈꯥꯕ ꯃꯣꯔꯣꯛꯁꯦ ꯈꯔ ꯇꯧꯔꯦ ꯃꯣꯔꯣꯛꯁꯦ 우소이가 하빠가 짜부도 하고
ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯍꯤꯡꯕꯅꯦꯕꯀꯣ ꯃꯣꯔꯣꯛ ꯑꯁꯥꯕꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯤꯁꯦ ꯎ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯝꯇ ꯑꯁ ꯃꯣꯔꯣꯛꯁꯦ ꯈꯔ ꯇꯧꯔꯛꯑꯦꯍꯦ ꯈꯥꯕꯩꯁꯦ ꯈꯨꯠ ꯌꯦꯠꯅ ꯍꯦꯛꯇ ꯄꯥꯏꯁꯟꯕꯅꯦ ꯈꯨꯠ ꯌꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯄꯥꯏꯁꯜꯂꯦ ꯁꯥꯎ ꯌꯥꯝꯅ ꯆꯝꯊꯣꯡ ꯆꯥꯕꯩ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ Indulge hả? Khủ mà kangsoi chꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯆꯝꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯗꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯖꯔꯝꯒꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯔꯖꯥꯠꯅꯤꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯌꯥꯝ ꯃꯤꯗꯧꯅ ꯀꯩꯁꯨꯗꯤ ꯇꯧꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯒꯗꯕ ꯈꯔꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯖꯕꯅꯦꯕ ꯑꯩ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯔꯝꯗꯦꯕꯀꯣ ꯃꯌꯥꯝ ꯆꯝꯐꯨꯠ ꯈꯛꯇꯪꯒ ꯗꯣꯡꯒ ꯆꯥꯔꯝꯃꯤ ꯃꯣꯏꯅ ꯆꯝꯐꯨꯠ ꯑꯗꯨꯝ ꯆꯥꯏ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯑꯃ ꯇꯧꯔꯤꯅꯤ ꯇꯧꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯥꯏꯗ ꯆꯥꯕꯕꯨꯗꯤ ꯑꯗꯨꯝ ꯑꯣꯐ ꯀꯦꯃꯦꯔꯥꯗ 우티 자슬라 사회 어
ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯊꯣꯡꯕ ꯎꯇꯤꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯆꯦꯡ ꯍꯥꯞꯄꯧꯗ꯭ꯔꯦꯕ ꯑꯩꯗꯤ ꯆꯦꯡ ꯍꯥꯞꯅꯦꯁꯦ ꯈꯪꯉꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯍꯤ ꯂꯥꯡꯉꯤꯗ ꯑꯗꯨꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯈꯔ ꯍꯥꯎꯔꯦꯍꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯏꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯕ ꯍꯦꯛ ꯉꯝꯕꯗꯣ ꯄꯦꯟꯒ꯭ꯔꯦ kangsoi ꯃꯍꯤ ꯊꯛꯆꯟꯒꯦ ꯑꯝꯇ ꯂꯦꯝꯍꯜꯂꯔꯣꯏ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯄꯤꯕꯤꯕ ꯀꯥꯎꯕꯤꯒꯅꯣ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯀꯩ ꯆꯥꯕꯤꯔꯛꯑꯣꯒꯦ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯥꯡꯁꯣꯏ ꯆꯥꯕꯤꯔꯣ ꯑꯆꯝꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅ ꯍꯥꯎꯅ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯖꯔꯒꯦ